Arambai News Guwahati da Manipuri Pao tabiriba singbu ihan hando maktada chingangbam Suzitrani na kurumjari hojing asigi samlappa mariba Pao sing lawirase ngasi Guwahati ki khana parada Education Minister Himanta Biswa Sarmana oza sing da appointment letter yenthokre adubo appointment letter phanghogdaba oza sing na Minister Himanta gi gari question duna protest tawki adubu lagliba February gi tang manga da puari horgadaba mongda Guwahati ki Saru Sajai Stadium da ozali sing kuntra da appointment letter piragani lauthokre panba yai English ngani tara humdoi da ozali sing kun manga da appointment pi khibagi record adu handaki asina thugai ga dawri Assam ki Chief Minister Sarvanand Sonowal na laika dhodiya gi protest toriba imung khudingmakta sel gi matigoina lupa lakh amam piragani lauthokhi asumna ngasi jagirota CM na laika dhodiya gi imung lisingamaga chahumda lupa lakh amam piragani hek lauthokhibaga numit nifuma thoini hena ningtham ulen marakta protest tawduna lakiba imung singasina sel gi wafam asibu hikdokladuna tang tana leiba yaba inkhol machet amam pibinaba hana khanabiu lupa lakh amagi mating asi lawzaroi hairakre ngasi Minister Himanta Biswa Sarmana MP Ajit Kumar Bhuyaga mahaka wakhalon manei Raizor dol amasung AJP na manghangadori basi Congress ki vote bank ne BJP ki vote natte hana Congress punko aduga Congress AIUDF Raizor dol amadi AJP pullabatada BJP ga mayok nabangamgani aduga karigumba AJP amasung Raizor dol na Grand Alliance ta yaudaba thoklabadi makhoibu BJP gi B team ni haibasi adumak haiduna leiragani haina yamnamak kariyamnaba wafam amasu phongdokhi aduga yamnamak explosive oiba wafam amasu mahakna pankhi adudi BJP di miya muslim gi vote mathau tade miya muslim singna mapung oiba area singda Congress amadi AIUDF na vote phangani haikhi Cheragasida AICC gi mihut Jitendra Singh na Mikhal Mamangda Grand Alliance ki CM candidate lauthokloi Butha ki Luchingba Singh na fawba CM oiba yai hairakre Kuipo Oil Company ki employee ni kidnap tawkhiba dugi matangda Lalholup Alfana anuba chirol amagamuk thadorakladuna makhoi ani asi phattanungda thoklabadi madugi dai Assam amasung Arunachal Pradesh ki Chief Minister Singna pugadabani hairakre Makhoi anibu thinanaba Unified Command da State ani asigi CM Singna ayaba pikhiba sina makhoi ani asi siba natraga hatkhiba tarabasu Alpha gi mathak tamaral thangzilakadori haina Alpha na palakli maramaduna thogaidaba thogdok thokadoriba dugidamak sem saduna leinanaba lalholup asina lengakta akanba warning tawrakre ngasi Naharol Khorirol Silup Assam gi mifam ama lupki President Yumnam 11 tana mifam apu oiduna Khorirol Sanglen Lakhipur da pangthokre mifam asida lubasigi chahi nifumanga suraba mapok thoram amasung chahi gi mifam lagliba February gi tangkun thangjanumita pangthoknaba lepnakre mifam asida maitai lon amasung mitai Khorirol gi maramda nainaba thoram amasung asaiba singi mifam ga loinana lupki chepong Khorirol su puthoknaba lepnakhi haina General Secretary K Nanda Babu Singh na thadorokpa chirol amana khanghalakli COVID na maram oiduna social distancing ngaknanaba hotnabada passenger masing yamnamak likna pubadagi passenger singdagi bhara henjinna lawduna school college karakliba mahairoi singda khudongchadaba kaya mayoknarakli Lengakna athubada bhara ka henna lawribasi yengsinbiu hairaduna ngasi Manipur gi mahairoi singna Tidim Rota wakat khongjang changsinkhre Mahatma Gandhi na laikidaba numit puning singladuna ngasi leibak sinba thungna Martyrs Day pangthokna bagaloinana Manipurasu Gandhi Memorial Hall da Manipur gi Governor Najma Heptullah na Mahatma Gandhi gi mitamda leikatuna ikai khumnakre thoromasida Manipur gi CM N Birensu saruk yakhi ngasi Manipur ki Education Minister oriba S Rajen na luchingduna Higher and Technical Education gi Commissioner M Hare Krishna amadi DMU gi Register Dr Nibedita Lairen Lakpam yauna DM University amasung University asigi makhada laiba GP Women College ta surprise visit tawki Oza Singh College karaktaba thengnabadagi ngasidagi college karamdaba Oza Singh gi mathakta dies none habdi no work no pay palagani haikre aduga matam chana mahiloisang sing sagat paloisindaba thikadar sing so thabak tokhalaga atopa thikadar sing da thabak sinaragani haina minister asina akanba warning tawkhre
National Sports University Sananabagi lam asi English ngini tara taruktana karigumba yetnaba amata leitana yana khrabane adubo Sports University sariba mafam asigi akoibada khundariba phurup singna magi apikpa wakhalonda yengduna Sports University asi saba yaroi haina apanba pirakliba si yamnamak aranbani magi phurup kanglup ki mityengda yumpham oiraga University asi sabagi thabakta apanba pibiganu haina ngasi Manipur gi CM N Birena paumi singi khuthangda phongdorakre Ministry of Human Resource Development asinba National Kala Utsav English ngani kunda Manipur gi jagoi sabi thongnawjam Priyabina Devina lebagasigi oina ahum suba position laurakle Priyabina Devi Kakching District ki Langmeidong Bazar dagini class 12 tamlibi mahiroini ngasi Kolkata gi Mohan Bagan ground da sanakhiba I League da Aizol FC na Nerka FC Northstern Reorganizing Cultural Association Football Club pu ani amada maithiba pikre panbayai red card ani phangbadagi Nerka team mamaida sanari mapan khaktana sanakhi season asigi match ani ngamladuna Aizol FC na table asida point 8 phangduna mathaka khatkre Meghalaya State Assembly ki Speaker Medba Lingdona ngarang Itanagar da laiba Arunachal Pradesh Assembly Secretariat ta makhongna thongna chatuna Assembly asida chatnariba National E-Vidhan Project masamakna yengsinkre panbayai National E-Vidhan Application Nebha Project Assembly da maipakna chatna haliba si Arunachal Pradesh na awang nongpokta ihan hanbane aduga India gi oinadi ahum suba state ne India da COVID vaccine kapa haurakpadagi hauzik phawbada COVID vaccine dose 5,000 muk state mangada manghankhre madugi manungda khwaidigi yamna manghalliba si Tripura dani hairi Tripura da thunglakhiba apunba vaccine gi chawrakna sada 10 muk arembada mangkhre mangbagi maramasi maroina bhail amamamda laiba vaccine masingdagi vaccine kapkadoriba migi masingna likpadagi manglibani hairi State asida pirakliba vaccine singi mapunsi kharate hena tele chawrangna pung mari muktane karigumba hariba matam asigi manungda sizina haudrabadi arembada mangi hairi ningsingba yai Assam gi Silchar Medical College Hospital da so ingmandana phamjin kibadagi vaccine lising amamuk mangbagi watok handakta thokrabane Haukiba pung kun mari asida wanongpoki state singi manungda hauzik phawbada ngasigi oina COVID-19 positive oibagi report lakraba state singi manungda Assam da kun Manipur da 15 amadi Mizoram da ahumne asumna India da ngasigi oina hauzik phawbada COVID positive oibagi masing lising taruk ka chanipan kuntra taret sukhre apunba nabagi masing na crore amaga lakh taret lising nifu ga chanipan henkre amadi hozik laying libagi masingna lagamaga lising humpuni thoini amadi apunba laikidabagi masingna lagamaga lising yankhai mari chani supna taruk yaukhre ngasigi oina hozik phawda India da COVID number moiduna miyoi kunithoi hozik phawda laikidabagi paw lakli aroibada atopa pawsingda ngasi all party meeting da lebagasigi Prime Minister Narendra Modi na protest toriba lawmi singbu wari sananabagi damak khawrang na ngairi haibagi wafam phongdokibaga loinana lawmi singi mityang amukasu chingchilladuna farm law suspend tawbagi offer adu adumak hojiksu lengdana lei hairakre adubu ngamkhaida ungkhanabagi phibamdi lepa leitre hanthaba kogdri lawmi lupsingna makhugi wakat khongjang asida yawnanaba atai lawmi kaya amasu thomjillakhigani ki halakre Nakalamaronda Republic Day hingsaga mari lenana kahinba singi mathakta police na pankiba FIR gi masing kuntrani pan sukre aduga hogzik phawbada miyoi marfu mari phajinkre Singhu Tikri Ghaziabad yauna Delhi ngamkai area singda numit nini gi oina internet service su thingjinkre Ngarang Delhi da laiba Israel Assembly manakta pokhai khiba dugi dai Jais ul Hindani claim torakre Jingnava van driver ama yauna miyoi anigi mathakta uhang pahong chathakre pokhai khiba mafam adudagi envelope ama phangkhibaga loinana lebagasigi maroiba sahar kharada Jackson thorangsu lokhatkre pokhai bagi thodoga sigi matangda thihumba chathanabagi damak akhanaba team amasu Israel dagi thunglakre Train crossing sanitize tawbada ultraviolet havidi UV rays nabasi India dadi Lucknow metro na ihan hanba metro oiragane COVID pandemic manungda passenger sing safe amasung secure oinanabagi damak thorangasi paikhatpani COVID na nabagi chang hengalakpatana thana coronavirus ki anoba thuna sandokanba makhalasi leptana chaithorakpadagi hayeng nongmaijing numittagi tangai fadana chathok chasin tawbagi natana non European Union leibak singa tainabangam khaising France na thingjinkre
अदुबो फ्रांस की प्राइम मिनिस्टर जॉन कैस्टेक्स ना अहुमलक सुबो ओइगदोरिबा लॉकडाउन की वफमदी यारखिद्रे अनौबा थिंगबा सिना यूरोपियन यूनियन दगी तोखरबा यूके दा हेना सोखनगनी हाइरी अरोइबदा ngasi tentakpa maruiba pau khara ngasi asam gi lambi lamjau kaya da krisak mukti sangram samiti gi activist singna luchingba akhil gogoi thadoknabagi dawi torodana jail bharo khongjang changsin khre DMK gi chief Stalin na BJP gi mathakta choba maral ama siraduna AIA DMK bu ani thokna chingkhaina na ba BJP na silli haibagi achoba maral ama sirakre hanagi Bengal minister Rajiv Banerjee amasung TMC gi rival MLA ani yamnamak thuna BJP da changlagani hairi Bihar lengakna lagliba February gi tang nipan dagi class 6 dagina class 8 fawbagi classing haunana ba warep lawkhre hauzik phawbada India da mioi lakh kuntra manga da covid vaccine kapkhre Karnataka lengakna school singda chada kuntra phi hanthana lawnana ba laukthokre Johnson & Johnson na makhoigi Janssen covid vaccine gi single shot haibadi dose amana covid tagi protection piba ngami claim torakre amadi ngasi Mahatma Gandhi gi laikhidaba numit asigi mangoina na US ta laiba Mahatma Gandhi gi mitam thugairam le India na thodok asibo condemn tawkhre ngasi goina dia Arambai News Guwahati da Manipuri Pao sandok chaba matang sta loisinjaba ga loina na tabiriba singbo amkasu hanna khurumjari